ngasi ase UFC gi fighting champion world champion 2025 November 15 da yamna chawba champion amaga Dagestan Russia da thorakhre khabib haina yam kanna chawna phawkhiba nupa do makhoi adugi country dagi hairo makhoi adugi makhoi khulak masen bo ram pai baramdi ngasi gi phawriba nupa asisu khabib ki mapana takpani tikpani hai makhoi ase actually Russia gi manung chanba Dagestan hai mofam seni Soviet Union matam makhoi oirami hujik su Russia ni aduga makhoi se Russian ni aduga ngasi gi nupa phawkhri senabu Islam makhachev kawi aduga maki against sanakri sina Jack Dalla Madalana kawi Jack Dalla Madalana ase yam kanna ingkai na khibani adubu round manga muk sanapta round khuding da Islam makhachev tanangam ki haina yam kanna hainari aduga Jack Dalla Madalana ase yam shockingly ring dagi out amati mak ase ngamgidre aduna yam chawraba izzat amani Islam makhachev ngasi Islam makhachev asegi aming Islam Ramajonovich makhachev haina kawi actually mak ase 1991 da pokpuni October 27 ki amda angang nita aduga makoina wall asida phawkri sengo sector asida di hariba Dagestan sigi pakhang singa se yamna hingchaya tam prakhangde makoi ase masigi champion style asida yam phawi aduga UFC world champion ka oiba harse arai piti wafam dinati Islam makhachev ki matang da sumna hai mak ase professionally mixed martial artist ni MMA ni hairi aduga hana mak ase sambo haiba masana da su compete tawkraba mi amani aduga mase black belt ni judo da aduga international master of sport ni hairi combat sambo sana basida ngasigi welterweight champion ase fangdri mamang da su Islam makhachev ase UFC gi lightweight champion oikrabani makki quality amana makna found oirure wrong oirure matupu ma yasi yaisini aina soikre masigi demaktu world record lei mak ase mana soikre dana soikre haipa misak anisi aduga makki fighting style ase masi akhoi south bow stance left hand na ase tauba aduga magi style asida sambo style yauri wrestling yauri grappling yauri masi sing ase makoi khela sing term ni makoi ki game sing use to pam ni adupu mak ase so the black belt chu orapa aduga sambo hairapa kai kai no yam hairapa aduna ngasai gi Jack Dalla Madalana makoi asina lakna ngam to soidna oigani yam interesting wadi mak ase Abdul Manap Norma Gomodev ko pa ngasai gi hana ama oikibado adugi mapana takpani Khabib Norma kedok adugi makoi ase asum imong manung oina masigi side asita tamna laikra phangte makoi si eagle company hai makoi ase sathiba aduga makoi gi khong khut ka se lungdu dungkan ba aduga makoi na pai ki chap ki base nan thok pungam to ba aduga company amorom da mak against the sanakri ba player adugi matang dana khajik ama mention to bi Jack Dalla Madalana asijo arai chaminte mak su black belt ni asumsu aduga mak sa artist ni aduga masigi fighting ki rule kaya ta way kaya ta mak sa haipa aduga misak amani actually mas 1996 ta part western Australia da pokoni actually mak ase Australian ni aduga Italian ni mama pa se makoy adagi descent oirakpa aduga type ni mak se scrappy MMA aduga mak su pajana black belt oirakle Brazilian jiu-jitsu haiba kuchan asida aduga mak ase 5 feet 11 inch muk wangba mini aduga mak ase welterweight tasu sanrapa aduga misak ni hase adupu ngasigi play asida mak ase ngamkidre 2016 daki mak sa fawda lakhalakpani aduga professional fight game anita ma loss oikre ngasi su loss oikre masi singa se yamna kana leinari masigi UFC interest laiba mi singna aduga ekhoi gi viewer sing da audience sing da kana gum masi interest lairati matek amtang news ase PBI dana mention torapani